पोरोमपात JNIMS Hospital mathou touramba private security personnel singi tha nipan gi tolop pibidre haiduna hospital asida mathou tauba lepkhiba ngasi numit mangani sukre. Smart security service ki personnel sing hospital ki campus manungda mathou tauba tolaga punna leiramki loinana hospital ki changpham sing amadi security point sing da kanagum amatana duty torom khidre. JNIMS Hospital mopung phanai chalaiba da achouba thodang lauriba security personnel sing na mathou tauba lepkhiba asina maram oiraga hospital manungda maram leitana mi changba thinglamba amadi patient sing imung manungi mi yamna changba yaramdaba adusu apanba amatta leitana changnakhre. Masina maram oiraga hospital gi manung amadi ward sing da mi yamna tille masigi mathakta campus manung da su lakleba mioi sing na maning tamna gari khamnare oiram liba phibam asigi matang da JNIMS की authority दगी फंगब पाव की मतुंग इन लेंगा की माइकई दगी security personnel सिंगे था मंगा की तोलोब की सेंफम दी था असिगी तांग तरा दा security agency ओरिबा smart security service ता पी नब थादोक्रे अदुबो हौखिबा नुमित खरा सिदा बन अमदी बैंक की सुती लैखिबना security agency सिंगी माइकई दगी security personnel सिंगदा पिथोक लमदब ओरमबदी याय अदुबो मियामना थेंगनरिबा वाबा असि येंगलगा JNIMS authority की माइकई दगिसु ngasimak पिथोक नब अकनबा वाफमसु थमख्रे हाइरि.